Good morning, happy Diwali. Ahmada ngasi se ko. Hadi ngarang su ngarang ne to hadi me no na Manipur gi ngasi torom ne na ko ngasi oi ne haire ko happy Diwali na. Ado Diwali puja to bagi video ngarang hap khram ne ko hapetan check to biro ko. Aduga amana nahan gi sengau sem bado sem ho da bangai ngasi sem bayai ko. Ngasi haise ngasi dagi tharaga numit tarani ngarang dagi tharaga na numit tarama thoini natraga ngasi dagi tharaga numit ꯇꯔꯥꯅꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯕ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯦꯡꯗꯕ ꯌꯨꯝ ꯃꯥꯡꯕ ꯈꯣꯠꯄ ꯌꯥꯎꯕ ꯉꯩꯗꯨꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯃꯔꯛꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯊꯥꯁꯦ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯁꯤꯗ ꯊꯕꯥꯜ ꯂꯥꯟꯊꯣꯛꯇ꯭ꯔꯤꯉꯩꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯃ ꯁꯦꯝꯕꯤꯍꯧꯕ ꯌꯥꯏ ꯁꯦꯝꯍꯧꯗꯕꯉꯩ ꯑꯗꯨꯒ ꯉꯔꯥꯡ ꯅꯍꯥꯟ ꯁꯦꯝꯍꯧꯗꯕꯉꯩ ꯉꯁꯤ ꯂꯣꯏ ꯁꯦꯝꯕꯤꯕ ꯌꯥꯏꯀꯣ ꯉꯁꯤꯗꯣ ꯄꯨꯡ 4 ꯃꯃꯥꯡꯗ ꯁꯦꯝꯕꯤꯌꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯣ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯇꯥꯏꯃꯤꯡꯁꯨꯀꯣ ꯈꯤꯇꯪ ꯉꯟꯅ ꯈꯣꯏꯔꯝꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯁꯨꯔ꯭ꯌ ꯒ꯭ꯔꯍꯟꯁꯦ ꯄꯨꯡ ꯀꯩꯅꯣꯗꯒꯤ 4ꯒ ꯃꯤꯅꯤꯠ 19ꯗꯒꯤ ꯑꯣꯏꯕꯅꯦꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯦꯀꯣ ꯍꯥꯏꯗꯤ ꯁꯨꯔ꯭ꯌ ꯒ꯭ꯔꯍꯟꯁꯨ ꯇꯥꯁꯜꯂꯦꯅꯀꯣ ꯉꯁꯤꯁꯦ ꯑꯗꯨꯗꯨꯅ ꯄꯨꯡ 4 ꯊꯦꯡꯉꯕꯗ 4ꯗꯩꯅ 4 ꯃꯤꯅꯤꯠ 35 ꯐꯥꯎꯕꯒꯤ ꯃꯅꯨꯡꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕꯗꯨ ꯂꯣꯏꯁꯟꯕꯤꯍꯧꯔꯣ ꯑꯇꯩ ꯀꯩꯅꯣ ꯃꯩ ꯊꯥꯟꯕ ꯈꯣꯠꯄꯗꯨꯗꯤ ꯍꯣꯔꯦꯟ 5:30 ꯃꯇꯨꯡꯗ ꯊꯥꯜꯂꯒꯁꯨ ꯃꯇꯝꯁꯦ ꯉꯁꯥꯏꯒꯤ ꯁꯨꯔ꯭ꯌ ꯒ꯭ꯔꯍꯟꯒꯤ ꯃꯇꯝꯁꯦ 4ꯒ ꯃꯤꯅꯤꯠ 19ꯗꯒꯤꯅ 5:30 ꯐꯥꯎꯕ ꯍꯥꯏꯗꯤ ꯁꯥꯡꯗꯤ ꯁꯥꯡꯉꯤꯀꯣ ꯑꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯃꯦꯟ ꯑꯣꯏꯅ ꯈꯔ ꯀꯟꯒꯗꯕ ꯃꯇꯝꯁꯦ ꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯌꯥꯔꯒꯗꯤ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯒꯨꯝꯕ ꯊꯣꯛꯄꯤꯔꯅꯨꯀꯣ ꯑꯗꯨꯒ ꯑꯍꯟ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯒꯅꯦꯟ ꯑꯣꯏꯕ ꯂꯦꯗꯤꯒꯨꯝꯕ ꯂꯩꯔꯒꯗꯤ ꯃꯣꯏ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯑꯗꯨꯒ ꯆꯥꯕ ꯈꯣꯠꯄꯁꯨ ꯀꯩꯝꯇ ꯆꯥꯕꯤꯒꯅꯨ ꯁꯥꯏꯀꯥꯟꯗ ꯏꯁꯤꯡ ꯊꯛꯄꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯆꯥꯁꯟꯕ ꯈꯣꯠꯆꯟꯕꯁꯦ ꯄꯨꯡ ꯑꯃꯁꯦ ꯈꯤꯇꯪ ꯀꯩꯝꯇ ꯆꯥꯗꯕꯤꯗ ꯂꯩꯕꯤꯌꯨꯀꯣ ꯑꯗꯨꯒ ꯉꯁꯤꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯤꯗꯒꯤ ꯇꯥꯏꯃꯤꯡ ꯀꯩꯀꯥ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯔꯛꯑꯒꯦꯀꯣ ꯄꯨꯖꯥ ꯇꯧꯕ ꯅꯤꯌꯣꯝꯗꯣ ꯍꯥꯏꯐꯦꯠꯇꯪ ꯇꯥꯛꯄ ꯋꯥꯅꯤꯗ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯀꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯞꯇꯕ ꯌꯥꯗꯦ ꯈꯣꯠꯇꯦ ꯍꯥꯏꯗꯤ ꯌꯥꯝꯃꯦꯅ ꯍꯥꯏꯔꯛꯄꯁꯨ ꯌꯥꯎꯋꯦꯀꯣ ꯑꯗꯣ ꯑꯔꯩꯕ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯅꯤꯅ ꯍꯥꯏꯕꯅꯤꯀꯣ ꯀꯥꯔꯠꯁꯦ 3 ꯂꯩꯔꯦꯀꯣ ꯁꯤꯗ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠ 3ꯁꯤꯗ ꯂꯩꯔꯦꯀꯣ ꯀꯥꯔꯠ 3ꯁꯤꯗꯒꯤ ꯀꯥꯔꯠ 1 2 3 3ꯁꯤꯗꯒꯤ ꯑꯃꯃꯝ ꯈꯟꯕꯤꯔꯁꯦꯀꯣ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ 5 of Wands ꯀꯣ ꯀꯣꯟꯐ꯭ꯂꯤꯛꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄ ꯂꯩꯔꯒꯗꯤ ꯍꯥꯏꯗꯤ ꯈꯠꯅ ꯆꯩꯅꯕ ꯈꯣꯠꯄ ꯑꯦꯚꯣꯏꯗ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯒꯗꯕꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯔ꯭ꯌ ꯒ꯭ꯔꯍꯟꯒꯨꯝꯕꯁꯨ ꯁꯨꯔ꯭ꯌ ꯒ꯭ꯔꯍꯟꯒꯤ ꯃꯅꯨꯡꯗꯁꯨꯀꯣ ꯐꯝꯃꯒ ꯑꯩꯈꯣꯏꯅ ꯃꯦꯗꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯍꯥꯏꯔꯒꯗꯤ ꯆꯥꯟꯇꯤꯡꯒꯨꯝꯕ ꯇꯧꯕ ꯑꯩꯅ ꯂꯥꯏ ꯁꯣꯟꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯀꯩꯝꯇ ꯑꯇꯩ ꯇꯧꯕꯤꯒꯅꯨ ꯑꯇꯩ ꯋꯥꯈꯜ ꯀꯩꯀꯥ ꯀꯩꯝꯇ ꯐꯊꯥꯎꯗꯤ ꯀꯩꯝ ꯈꯟꯕꯤꯒꯅꯨ ꯂꯥꯏ ꯅꯤꯡꯕꯤꯔꯒ ꯂꯩꯌꯨꯀꯣ ꯉꯁꯥꯏꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯥꯏꯃꯤꯡꯗꯣ ꯑꯅꯤꯁꯨꯕꯁꯤꯅ ꯍꯥꯏꯗꯤ ꯅꯪꯉꯣꯟꯗ ꯒꯥꯏꯗꯦꯟꯁꯀꯨꯝꯕ ꯐꯪꯕ ꯌꯥꯏꯀꯣ ꯅꯪꯒꯤ ꯃꯊꯛ ꯊꯣꯡꯕꯅ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯩꯒꯤ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯒꯥꯏड ꯄꯤꯕꯤꯕꯗꯣ ꯅꯣꯏꯒꯤ ꯑꯍꯟ ꯑꯣꯏꯔꯣ ꯏꯃꯥ ꯕꯕꯥ ꯑꯣꯏꯔꯣꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯁꯦꯕꯥꯁꯨ ꯇꯧꯋꯣ ꯈꯔ ꯉꯁꯤꯁꯦꯀꯣ ꯑꯗꯨꯒ ꯅꯝꯕꯔ 3 ꯀꯣ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯍꯥꯏꯕ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯗꯣ ꯆꯠꯊꯣꯛꯑꯅꯨ ꯁꯨꯔ꯭ꯌ ꯒ꯭ꯔꯍꯟ ꯃꯇꯝ ꯑꯃ ꯍꯥꯏꯈꯤꯕꯗꯣ ꯑꯩꯅ ꯄꯨꯡ 4ꯒ ꯃꯤꯅꯤꯠ 19ꯗꯒꯤꯅ ꯄꯨꯡ 5:30 ꯐꯥꯎꯁꯤꯗ ꯆꯠꯊꯣꯛꯑꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯏꯔꯨꯁꯨ ꯂꯨꯊꯣꯛꯄꯤꯌꯨꯀꯣ ꯉꯁꯥꯏꯒꯤ 5:30ꯁꯦ ꯍꯥꯏꯗꯤ ꯒ꯭ꯔꯍꯟ ꯂꯣꯏꯔ ꯃꯇꯨꯡ ꯁꯥꯏꯀꯥꯟꯁꯦꯀꯣ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯔꯥꯁꯤꯁꯦ ꯈꯔ ꯐꯕ ꯐꯠꯇꯕ ꯑꯃꯨꯛ ꯂꯩꯔꯤꯀꯣ ꯁꯤꯗꯉꯁꯤꯒꯤ ꯒ꯭ꯔꯍꯟ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯆꯤꯛꯅꯦ ꯀꯔꯀꯠꯅꯦ ꯇꯨꯂꯥꯅꯦ ꯃꯤꯟꯅꯅꯦ ꯃꯔꯤꯁꯦ ꯈꯔ ꯐꯠꯇꯦꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯁꯤꯒꯤ ꯃꯔꯤꯁꯦ ꯌꯥꯔꯤꯉꯩꯗꯤ ꯉꯁꯥꯏꯒꯤ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯍꯥꯏꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯤꯔꯅꯣ ꯑꯗꯨꯒ ꯍꯣꯔꯦꯟ ꯒ꯭ꯔꯍꯟ ꯂꯥꯛꯄ ꯂꯣꯏꯔꯀꯥꯟꯗꯀꯣ ꯏꯁꯤꯡ ꯕꯥꯇꯤꯟꯗ ꯇꯨꯜꯁꯤ ꯃꯅꯥ ꯑꯃ ꯍꯥꯞꯄꯒ ꯏꯔꯨꯖꯊꯣꯛꯄꯤꯌꯨꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯔꯥశꯤꯁꯤꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯔ ꯈꯤꯇꯪ ꯄꯥꯡꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯑꯐꯕ ꯔꯥశꯤꯁꯨ ꯂꯩꯌꯦꯕ ꯒ꯭ꯔꯍꯟ ꯂꯥꯛꯄꯁꯤꯗ ꯑꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏ ꯃꯇꯝꯗ ꯕ꯭ꯔꯤꯁꯅꯦ ꯁꯤꯡꯍꯅꯦ ꯙꯅꯨꯅꯦ ꯃꯀꯔꯅꯦ ꯃꯣꯏꯁꯤꯡꯁꯤꯅ ꯑꯃꯨꯛ ꯑꯐꯕ ꯄꯤꯌꯦꯕ ꯑꯗꯨꯒ ꯃꯔꯛꯇ ꯂꯩꯕ ꯉꯩꯁꯤꯅ ꯃꯦꯁꯅꯦ ꯃꯤꯊꯨꯟꯅꯦ ꯀꯟꯌꯥꯅꯦ ꯀꯨꯝꯕꯅꯦ ꯁꯤꯁꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯀꯩꯝ ꯂꯩꯇꯦꯕ ꯁꯤ ꯅꯣꯔꯃꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯤꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯃꯔꯤꯗꯨꯗꯪꯒꯤ ꯋꯥꯁꯨ ꯅꯠꯇꯕꯤꯗ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯗꯣ ꯀꯩꯅꯣ ꯒ꯭ꯔꯍꯟ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯒ꯭ꯔꯍꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯏꯔꯨ ꯂꯨꯊꯣꯛꯄꯤꯌꯣ ꯇꯨꯜꯁꯤ ꯃꯅꯥ ꯑꯃ ꯍꯥꯞꯄꯒ ꯂꯣꯏꯅꯃꯛ ꯑꯉꯥꯡꯗꯒꯤ ꯑꯍꯟꯗꯒꯤ ꯍꯥꯏꯗꯤ ꯑꯉꯥꯡꯅ ꯏꯁꯤꯡ ꯈꯤꯇꯪ ꯈꯤꯛꯇꯣꯛꯄꯤꯔꯣ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯊꯦꯡꯉꯝꯅꯤꯅꯀꯣ ꯇꯨꯜꯁꯤ ꯃꯅꯥ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯃꯀꯣꯛꯇꯒꯤ ꯏꯁꯤꯡ ꯈꯤꯇꯪ ꯑꯗꯨꯃꯥꯏꯅ ꯈꯤꯛꯇꯣꯛꯄꯤꯒꯦꯔꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯔꯦꯀꯣ ꯑꯉꯥꯡꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯆꯠꯊꯣꯛꯀꯗꯕ ꯈꯣꯠꯇꯣꯛꯄ ꯂꯩꯔꯒꯗꯤ ꯇꯥꯏꯃꯤꯡ ꯑꯐꯕꯁꯦ ꯄꯨꯡ 9ꯒ ꯃꯤꯅꯤꯠ 9ꯗꯒꯤꯅ ꯄꯨꯡ 12ꯒ ꯃꯤꯅꯤꯠ 18 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 98ꯗꯩꯅ 3ꯒ ꯃꯤꯅꯤꯠ 13 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤꯅ
ꯄꯨꯡ 7:13 ꯀꯣ 7:13 8:94 ꯐꯥꯎꯕ ꯑꯗꯨꯒ ꯑꯊꯦꯡꯕꯒꯤꯅ 8:23 ꯗꯒꯤꯅ ꯄꯨꯡ 2 ꯐꯥꯎꯕ ꯑꯃ ꯂꯩꯔꯦ ꯁꯤꯁꯤꯅ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯇꯥꯏꯃꯤꯡ ꯑꯐꯕ ꯂꯩꯔꯦꯅꯀꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯍꯥꯏꯇꯥꯔꯦ ꯍꯣꯔꯦꯟ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯗ ꯐꯤ ꯍꯪꯒꯄꯥꯟꯒꯨꯝꯕ ꯁꯦꯠꯄꯤꯌꯨꯀꯣ ꯐꯤ ꯍꯪꯒꯄꯥꯟꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯐꯅꯦꯛ ꯐꯤꯗꯣ ꯍꯥꯏꯗꯤ ꯌꯦꯜꯂꯣ ꯃꯆꯨꯒꯨꯝꯕ ꯑꯣꯏꯅ ꯁꯦꯠꯄꯤꯌꯣ ꯍꯣꯔꯦꯟ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯌꯣꯝꯕꯨꯗꯤ ꯉꯔꯥꯡ ꯍꯥꯏꯐꯦꯠ ꯍꯥꯏꯈ꯭ꯔꯦꯅꯀꯣ ꯁꯦꯡꯒꯥꯎ ꯀꯩꯀꯥꯗꯨꯁꯨ ꯉꯁꯤ ꯂꯣꯏꯅ ꯁꯦꯝꯕꯤꯔꯣ ꯌꯥꯔꯒꯗꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯀꯩꯅꯣ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯔꯨꯗꯤ ꯂꯨꯊꯣꯛꯑꯅꯤꯅꯀꯣ ꯑꯗꯨꯒ ꯁꯨꯔꯌꯒ꯭ꯔꯍꯟ ꯂꯣꯏꯔ ꯃꯇꯨꯡꯗ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯀꯠꯈꯤꯕ ꯈꯣꯠꯈꯤꯕ ꯂꯩꯕ ꯄꯣꯠ ꯃꯌꯥꯝꯗꯣ ꯍꯥꯏꯗꯤ ꯂꯣꯏꯅꯃꯛ ꯑꯁꯦꯡꯕꯒꯤꯗꯤ ꯍꯥꯏꯗꯤ ꯃꯥꯡꯉꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯅꯤꯅꯀꯣ ꯍꯥꯏꯗꯤ ꯒ꯭ꯔꯍꯟ ꯇꯥꯈ꯭ꯔꯕꯅꯤꯅ ꯄꯣꯠꯇꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯄꯣꯠꯇꯣ ꯂꯪꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯄꯣꯠꯇꯨꯗ ꯇꯨꯜꯁꯤ ꯃꯅꯥ ꯑꯃꯃꯝ ꯂꯣꯏ ꯍꯥꯞꯄꯤꯌꯣ ꯍꯥꯏꯗꯤ ꯏꯁꯤꯡ ꯑꯣꯏꯔꯣ ꯑꯊꯨꯝꯕ ꯀꯠꯄꯗꯣ ꯑꯣꯏꯔꯣ ꯑꯇꯩ ꯑꯇꯩ ꯌꯨꯝꯗ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯣ ꯍꯥꯏꯗꯤ ꯍꯦꯟꯅꯗꯤ ꯊꯣꯡꯖꯪꯅꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯑꯌꯨꯛꯇ ꯀꯩꯗꯁꯦ ꯍꯥꯏꯗꯤ ꯑꯍꯦꯟꯕ ꯌꯥꯝ ꯀꯥꯏꯅ ꯊꯣꯡꯉ ꯍꯥꯏꯗꯤ ꯌꯥꯔꯤꯉꯩ ꯍꯥꯏꯗꯤ ꯂꯦꯝꯍꯟꯒꯅꯣꯕ ꯂꯣꯏꯅ ꯂꯣꯏꯁꯟꯕꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯄꯨꯡ ꯁꯤꯒꯤ ꯃꯃꯥꯡꯁꯤꯗ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄꯗꯣ ꯈꯔ ꯊꯦꯡꯅ ꯊꯣꯡꯕꯤꯌꯣ ꯉꯟꯇꯥ ꯊꯣꯡꯕꯤꯔꯅꯣ ꯄꯨꯡ ꯀꯩꯅꯣ ꯃꯇꯨꯡꯗ ꯊꯣꯡꯉꯣ 5:30 ꯃꯇꯨꯡꯗ ꯊꯣꯡꯕꯤꯔꯣ ꯆꯥꯛꯇꯣ ꯉꯁꯤ ꯍꯥꯏꯗꯤ ꯒ꯭ꯔꯍꯟ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯊꯣꯡꯒꯅꯨ ꯃꯅꯨꯡꯗꯁꯨ ꯊꯣꯡꯒꯅꯨꯀꯣ ꯉꯁꯥꯏꯒꯤ 4ꯒ ꯃꯤꯅꯤꯠ 19ꯒ 5:30ꯁꯦꯀꯣ ꯑꯁꯦꯡꯕꯒꯤꯗꯤ 2ꯒ ꯃꯤꯅꯤꯠ 18ꯗꯩꯅꯦꯕꯀோ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯀꯔꯤ ꯏꯟꯗꯤꯌꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯁꯤ ꯈꯛꯇꯪ ꯑꯣꯏꯅ ꯄꯤꯌꯦꯕ ꯁꯤꯒꯤ ꯃꯄꯥꯁꯤꯗ ꯑꯣꯏꯅ ꯇꯥꯅꯦꯅ ꯑꯗꯣ ꯑꯁꯦꯡꯕꯩꯗꯤ ꯄꯨꯡ 4ꯒ ꯈꯤꯇꯪ ꯍꯦꯟꯅ ꯇꯥꯕꯅꯦ ꯍꯥꯏꯗꯤ ꯈꯔ ꯀꯟꯕ ꯀꯩꯅꯣꯁꯤꯗ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯈꯛꯇꯪ ꯑꯣꯏꯅ ꯑꯦꯚꯣꯏꯗ ꯇꯧꯕꯤꯔꯁꯦ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯄꯨꯡ 2:30ꯗꯩꯅ ꯄꯨꯡ ꯑꯗꯨꯕꯨꯗꯤ ꯈꯤꯇꯪ ꯁꯥꯡꯉꯅꯤꯅꯀꯣ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯄ ꯈꯣꯠꯇꯣꯛꯄꯁꯨ ꯂꯣꯏꯅ ꯄꯜꯂꯛꯄ ꯈꯣꯠꯂꯛꯄ ꯂꯩꯔꯛꯑꯒꯗꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯣ ꯗꯤꯋꯥꯂꯤ ꯄꯨꯖꯥ ꯑꯗꯨꯒ ꯀꯩꯅꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦ ꯊꯦꯡꯛ ꯌꯨ